Ahumlak suba face ki oina ngasi Chief Minister and Biren na Manipur ki tongan ba district ki police singda GPS ki kudong chaba yauba highway petrol gari tarani thoi kutsina ki pagaloina na Chief Minister Secretary tagi lamthakre ngasi lamthaki pa gari sing adu Tamenglong amade none district ki oina ahum aduga Kangpokpi Senapati amade Tecnopol district ki oina gari ani Chief Minister na Marilena ba police singda sinaki Manipur Police ki DGP amadi makok thongba police officer kayana sarukiyaduna Chief Minister Bangalore da pangthokiba ngasigi thauramda and Biren na phongthokibada paliba lengak asina miyamgi mangnaba thabak amata tawroi yu legalize torakpada lamdam asigi ima ibel singna yu lamdam asida paksana yoladra haina pakhatnaba yauriba si koknaba atuba matamda chanakanglon ama puthoklagani Puthokadori bachana kanglong gi matung inna India gi oina chahi kun mathoi subasingna yu leiba yahanlabasu Manipur gi oina sahi kun manga natraga kun humdoi gi makhada leiba singna yu leibada yadanaba lengak na kupna khanare lengak na sengmadori bachana kanglon adu lamdamasigi ima ibel singda thaduna apam pam da tanagani haike Mahakna makha taraduna Manipur da ngasidi law and order gi fibam hainingai leitana fagatle matam amada Mapalda thaulo bachet pa gari sing da piramba convoy ngasi di pidre security ki convoy yaudana thaulo bachalak pa haibasi leiba ka sida law and order ki fibam fagat le takpani ngasi lamthari ba highway petrol gari sing asina highway sing da niyom gi wang mada sel khaituna driver sing da awaba piba do ngak thokna ba paikhat pa thaurang ni Indo Myanmar ngam khai paring da leiri ba behang dagina jasami fawba ki manungda police station kuntramari thamna ba thabak paikhat pa hore Hairiba police station sing asina mathau tawrak labadi ngamkhaida niyom lana mitop changlakpa amade drug laloliba sing chada marifutaradi hanta hanba ngamlagane wadhauriba highway sing dasu petrol gari thamnaba thabak laukhale haike panba yabade highway petrol gari asi ahanba fest ki oina chahi asigi me 13 da gari manga aduga anisuba fest ki oina jun gi tang nipal da gari manga chief minister na lamthakibane Paisa nungsa sikiana lambida adu ada tadre bisi adugum buduma ko yaningai tawgum si maram de cheng sa gring amna cheng kok ma mang thoi aidana ama khakna tawkan police to more rom da leiro police inde paisa khai leire example gi wani ko ajidi rom da leide paisa khai leire ama khak aduna police se keno na koi di minsil manung da leire prajana loina uba transparent mirror manung da ne leire very careful and we should be always section alert on the level of that imagine na tension leiba paksana yon gadra du tawdra du maduma koi sim putorane ai isa sing de matam sadana phatab thaw to honenge adu youth haning de isa sa haning de adu madugi pot na khanar kana ko yang kana drama ma tawri ngasi hayeng sida madu koi imagine du da koi thar yang laga moi gisu pamba kari le kari to bol le kai to bol le opinion lorga tawna khona be bajiki mayam na khanari be pot school college loi thakadore chhatra class yu ta nakadore haigumba khabure promotion gumba ai government ni side ki public ta harm hoige da pot toroi